Pauche di Yupo Ibamarui Pau Harab de Togeri, Maheiroi Lup Tarukna khuthang chara Henkhre. COVID-19 ki laina laichat asina iramdam asida nongmanong magi positive oibagi sang henggalak liba amadi sibagi sang henggalak liba asigi matangda laingak na state policy ama semmu haiba point tara gani thoi yawba memorandum ama pisin khrabasu ngasi pawpa thabak to onthok pidabadagi mayok ta ngasi humni chanba numita Maheiroi Lup tarukna kwa khaithil thongnawjam laikai community hall da khuthang chara yanbagi khongjang ngasi su Sikhre M2 su KSAMs dasam amadi MSF ki apun Maheiroi singna ngasi humni chanban numita sathaki ba khuthang chara henbagi khongjang aduda mari leina MSF ki president Ajad boya mayum na phongdora khibada iramdam asida noma kangtana laichat laina laichat asida positive oibagi sang hengkalakpa amasong sibagi sang su asum hengkalakpa thingnana ba Maheiroi Lup tarukna laingak asida point taragani thoi yawba memorandum ama pisin khrabasu ngasi pawwa tasinadana thawa sadana leithokli Pabung Sanga Labor Hospital Ama Achouba Matamda Thamgadabani, non COVID Chingbo, laying but the Kodong Sama Pigadabani, Amade, Machine Tabalina and Arapa Muikea, laying Bidabadi Sibakaya Yauriba Asi, Sarkarna Achouba Matamda laying Bapangadabani Iba, Wapam Sumhana Pongdoke, Achouba Matamda Maheiroi Lup Tarukna Taliba demand Asi, Peter Bading Mashidagi Henna, Kanbokong Kia, Leptana Sanction Lagari Inasu, Pongdorke, Atopapau, Amadana, Himalaya Regenda Achouba Yuhar haraba Yai study. Himalayan arc punamakta magnitude nifan natragana masidagi henna kanba Achouba Yuhar haraba Yai haina study amana haire study asi geological historical amasong geophysical data da jumpam oirga chathabane study asi ki matung na lakadoriba matamda hagadoriba Himalayan Yuhar asi kunchuba chahi chada Aleutian subduction zone dagi sandoraktuna Gulf of Alaska dagi Russia gi nongpok thangba Kamchak ta phawba hakiba akanba Yuhar aduga manaraba Yai sahi asigi Augusta da Symbological Research Letter Journal da phongkiba review aduna maru aina geological principle stratigraphic analysis structural analysis soil analysis amasong radiocarbon analysis da jumpham oikhe nongpok ta Arunachal Pradesh ki nongpok thangbanga Ngamkheida gi hauduna nongsupta Pakistan phawgi manungda leireba Himalaya arta Haukiba matam kaya da Achouba Yuhar habagi haurakpam oiri haina study asigi aiba Stephen G. Wesnowski na haire sanabagi pau amada anisuba test positive oibana Cristiano Ronaldo Barcelona ga sanaba phanglaroi UEFA Champions League ki fixture da mathang seulda Juventus na Barcelona ga lamba thengna ga doriba asida Cristiano Ronaldo mahaki anisuba COVID test sathabada positive adum oiduna laiba maramna Juventus ki damakta sanaba yawba phangloi dori masagi sahi kunthra ga manga suraba Juventus ki forward ase ahad boina October 10 ga humdoida international duty ki damakta Portugal da lakpada COVID-19 positive oiba thengna ki bane UEFA National League ki damakta Sweden ga lamba thengna ga daba match ama Portugal ki damak sana ga daba adusu asymptomatic oibadagi Cristiano Ronaldo sanaba yawba phangkide positive oibadagi self isolation da leibana maram oiraga Portuguese player asi Bianconeri gi game ani sanaba phangkhidrabane Barcelona ga sanaga daba match yawba phangloi dabadagi mathakta Italian Serie A gi Juventus na Hellas Verona ga sanaga daba match amasu yawba phanglaroi marakasida Ronaldo na social media da masamag sajil tobagi video ama thagal aduna punchida maipakpa haibase ayak na panthung jawbak ngambasing duna lepakadaba nate khudong thiba kaya mayuk na budura lepakadabani haire UEFA Champions League ki matam chupagi highest scorer phida kalliba Cristiano Ronaldo asi UEFA National League ki Portugal na France ka panjan chanadana draw chatkhiba match adugi madung positive oirakpadagi sanaba yawba phangdana leire atopa pawo amadana Parliament da Manipur ki seng sini ki kota hangkiba MP Ranjanda Syamna saukibadu ikai ningai ne Lok Sabha ki MP RK Ranjana langthabal kendra mikap thokpa madam oire aina phongdokhiba asi chumlaba amani aina BJP langthabal na lawe masigi damakte MP asibo appreciate tawi aina BJP langthabal mandal gi mohut siladuna BJP Manipur Pradesh ki anagi treasurer hojikna MP asigi advisor oiripa Robin Blackie na phongdokre ngasi langthabal kendra gi manung da leiba Robin Blackie ki sangkai da mandal asigi president official sing amadi lilong nagar panchayat ki chairperson da singba kaya jaw na pangthopa pawmi singa unabada magna wapam asi phongdokhibane magna makha taraduna hai kendra asida LJP ki mire poina bai pakhiba councillor na BJP da yawrakhiba numitta MP na phongdok lamba wapam adu achumba wapam ne
Langthabal Kendrada BJP ki chap chawa panggal thona membership mathik chana lei masida hana minister oramba karam siamna phongdokiba wafam sing yamna leibak thibane MP am oina parliament da hang babu MP am oina mathau tobiu aiba ka wafam karam siamna thamlaki basi kari haribano bhap ta ngamde parliament da manipur ki chiang ki kota sini ki kota kaya phangbagi aina MP ranjanna hangbasi manipur miyam ki damakne masida karam siamna asuk yamna sauri basi kari maram gino aina su anglagle Magna Union list concurrent list amade state list khanglam dabasi laibak thibane langthabal kendra ki chawhat thorang paikhat pada athing bakari su leite haibadegi sahi tarit makhairom lambi sembi trapat naurem lekai ki lambi liwa lambi phawraga amujau lambi taduna EMU satliba lambi asi sembi nanaba naknana leiriba nongju kendra ki thongju kendra rimhut works minister biswajita mayam changdun haibadegi semba hobada MLA ki mioi kharana thingba lakhe matamduda amujau lambi na Nakoina semlo haina yanake naurem laikai lambi semba makha chathabada minister masa laktuna thingbadagi wathok oikibane Nagalamaromda Negorno Karabakh Ngamkheida Kapnabada Mioi Lising henna Sikhre Russian President Azerbaijan amasung Armenia lanmi sing amakhoi ki janatana yetnatuna leiriba Negorno Karabakh Ngamkheida lan Kapnabada yamdrabada Mioi Lising ki punchi pikham nankhre aina Russia ki President Vladimir Putin na phongdokre Hairiba mising asi nakalani na makhoi gi Sikhre aina lauthokiba masing singdagi yamna khetnana leiba thengnare janadaba ngamkhoi gi wafam asida Turkey na Azerbaijan gi misang changliba asida Moscow na di yamna kanna janingda ba phongthoklibane masiga loina da Russia gi President Vladimir Putin na US da janatriba wafam asi santaina na wafam thangkiba su leihrabane yenariba ngamkhoi asida misi bina changka henna hengalakpagi maramde Armenia amadi Azerbaijan ki lan mising na mioi bagi hak khongkaunaba amadi lan kapnaba limna bagi wafam sing thogaituna leptana lan sokna badagi thoki bathaudokni haire ngamkhoi gi lam asida hoki batha amarom asi nomai kapna duna lakhi bagi maram asina malemna Azerbaijan ki lam ge saruk oiriba mafam ama ethnic Armenian singna lausinba amade well thaudana sing basa tharu badagi thorak bathaudokni mafam asida kumja sok lisik amaka sapan marfu drambari dagi sahi taruk henba asida ngamkhoi ki sei naba asina maram oiduna leptana lan tawna duna lakhibane Russia asi Armenia ki military alliance oina leiribane leibak asi army base da Russia ki lanmi sing chu haujik leiribane adumoina mak Azerbaijan ga su yamna nakna tathok tasin tawna duna abhaba mari leina leibak ama oiribane lanpham aduda mioi lising manga hena sian badana tanana kan ani makta sokpaban ba mioi lising ani gi mathakta lainari aina Russia ki president na television da permission ga unaba amada phongdokre Siriba mi masing asida khwaidagi dawna phongkiba leipak ani asigi mi sikibagi masing asi lising ama henna siki aina lauthokiba adudagi changka henna wangkhalakre September 13 taki ngasi phopoda thokiba lanpham asida makhoina Sikhre aina claim tawriba asi lanmi sanipan humraga mari aduga misam na kunthraga taret sire aina lauthokibani Azerbaijan ki mai kaidagi de misam humpoga mathoi siraga lanmi sibagi masing di chapchana haidugo haiba yakidabane Tanja asida President Russia ki President Putin nadi Armenia ki Prime Minister Nikon Pashinyan amadi Azerbaijan ki President Ilham Aliyev pudanakan ani ki lanmi ki permission changdanaba telephone ki khuthang da khangan kiba laikhre aina pawgi mifam adu da phongdorakre haire Australian police na Angag Lallonba Mioi ni phumari Fagatkhre taraga taruk Kalhoure Australian Federal Police Australia ki tongan ba mafam sing dagi pikliba angang singbo mawung amana tragana amada lana sinrambagi maralda Mioi ni phumari Fagat pangamkhre angang sing adugi manungta taraga tarukti kan bangamawre aina Australian police na thadorok jerol amada phongdorakle Mioi sing adu Fagat na bukhona bada Australian Federal Police AFP na sahi kya sangna online ge video footage sing kupna thijela batungda Fagat pangamkhibane pharaba Mioi sing adu ayambana sahi tarama pandagi yangkai daret phawbagi manungda leiba Mioi sing ni aire Angang sing ba aran ba mong da thabak sinaba honaba sinaba yonthok jonchen tawba maduda sinaba khosu khlaiga konana Mioi sing adugi mathakda tongan ba charge sahum yangkai hena thangkatke maran leiraba Mioi sing aduna aina yadaba khulai sing abade cloud storage platform sing sinaduna angang sing phana ba honana ba khodimak chapchana khangba ngamkhre aire Kalhoure ba angang sing adubo Australian Commissioner Resia Kersona Race Against Time haina mingthon biduna case asidagi Kalhoure ki nuaiba phongdokre Aroibada content sing asik maroiba pau khara asik pau damjariba Manipur local news YouTube channel amadi Facebook page asidagi yengbiri papuna papathaga jari loinana channel asina domda kana rabadi subscribe like and share dawba kawhi ganu punam bukbo amuka na thaga jari